ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛꯊꯛ ꯑꯗꯨꯗ ꯋꯥꯛꯌꯩ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯌꯥꯏꯊꯛꯇ ꯁꯥꯠꯂꯤꯕꯤ ꯂꯩꯔꯪ ꯊꯝꯕꯥꯜ ꯃꯥꯕꯨ ꯍꯦꯛꯅꯕ ꯊꯧꯔꯥꯡꯂꯤ꯫ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯇꯥꯟꯊꯥ ꯅꯥꯏꯅ ꯊꯦꯛꯅ ꯅꯧꯅ ꯍꯥꯏ ꯍꯨꯝꯂꯤ꯫ ꯇꯅꯧꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯉꯥꯎꯅꯕꯅꯤ ꯃꯥꯕꯨ ꯄꯥꯈꯪ ꯀꯌꯥꯅ, ꯁꯣꯟꯅꯕꯅꯤ ꯃꯥꯕꯨ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯖꯕꯅꯤ꯫ ꯃꯩꯔꯥꯕ ꯃꯥꯅ ꯆꯤꯟꯕꯥꯜꯗ ꯌꯦꯛꯅꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯍꯥꯏꯔꯤ ꯊꯋꯥꯏꯒꯤ ꯆꯥꯟꯅꯕꯤꯅꯤ ꯍꯥꯏꯅ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯤ, ꯍꯤꯒꯤ ꯍꯤꯃꯥꯏ ꯆꯨꯝꯅꯤ ꯈꯪꯈꯤꯗ꯭ꯔꯤ꯫ ꯊꯝꯕꯥꯜ ꯍꯦꯛꯀꯤ ꯊꯧꯔꯥꯡꯂꯤꯕꯤ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯋꯥꯛꯌꯩ ꯍꯤ ꯑꯗꯨꯗ ꯄꯥꯈꯪ ꯃꯥꯒꯤ ꯋꯥꯛꯌꯩ ꯍꯤ ꯑꯗꯨꯅ ꯗꯣꯝ ꯍꯦꯛ ꯊꯣꯝꯖꯤꯜꯂꯨꯔꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯁꯧꯔꯥꯡꯅꯅ "ꯍꯦ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯥ?" ꯃꯩꯔꯥꯕ ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯃꯤꯠꯁꯤ ꯎꯗꯅ ꯅꯠꯇ꯭ꯔꯣ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯤꯁꯦ? ꯃꯤꯠꯁꯤ ꯇꯥꯡꯉꯝꯃꯗꯤ ꯑꯩ ꯄꯥꯠꯇ ꯂꯥꯛꯈꯤꯗ꯭ꯔꯣ? ꯑꯗꯨꯏꯗꯤ ꯅꯃꯤꯠꯇꯨ ꯎꯔꯗꯤ ꯀꯩꯒꯤ ꯑꯩꯒꯤ ꯍꯤꯁꯦ ꯊꯣꯝꯖꯤꯜꯂꯛꯏꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯔꯤꯔꯥ ꯍꯥ?" "ꯍꯣꯏ, ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ?" "ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯗꯨꯏꯗꯤ?" ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯐꯣꯏ꯫ "ꯍꯦ, ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ, ꯊꯥꯗꯣꯛꯑꯅꯤ ꯑꯩꯒꯤ ꯁꯝꯁꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯑꯁ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ." "ꯊꯥꯗꯣꯛꯑꯣꯏ, ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ, ꯃꯤ ꯎꯁꯤꯠꯇꯕ ꯅꯪ." ꯊꯥꯗꯣꯏꯁꯅꯥ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯇ꯭ꯔꯣꯛ ꯇ꯭ꯔꯣꯛ ꯅꯝꯂꯛꯂꯝꯃꯤ ꯃꯦꯝꯆꯥ ꯄꯥꯈꯠꯅ꯫ "ꯊꯥꯗꯣꯏꯁꯅꯥ, ꯅꯪꯅ ꯃꯩꯔꯥꯕꯒꯤ ꯃꯁꯝ ꯐꯣꯏꯔꯤꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯀꯩꯗꯧꯔꯒꯦ? ꯑꯁ, ꯍꯤꯒꯁꯦ ꯂꯣꯏꯅ ꯎꯞꯄ ꯇꯥꯔꯦ꯫ ꯊꯥꯗꯣꯛꯑꯃꯤ ꯅꯪꯕꯣ꯫ ꯀꯔꯤꯅꯣ ꯅꯣꯏꯅꯤꯁꯤꯅ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯋꯥꯛꯌꯩ ꯍꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯍꯣꯟꯗꯣꯔꯛꯄꯒ ꯊꯥꯗꯣꯏꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ." ꯃꯩꯔꯥꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ." ꯊꯥꯗꯣꯏꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯃꯩꯔꯥꯕꯗ ꯄꯣꯞ ꯍꯦꯛ ꯊꯥꯏ꯫ "ꯍꯦ, ꯆꯥꯕꯤ, ꯅꯪ ꯅꯨꯄꯤꯅ ꯁꯨꯝꯍꯟꯕꯤꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯅꯠꯂꯝꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯅꯠꯂꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯍꯥꯠꯇꯣꯛꯀꯅꯤꯍꯦ ꯅꯪ ꯑꯩꯅ." ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯩꯔꯥꯕ ꯃꯁꯥ ꯈꯪꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯩꯅ ꯅꯣꯛꯇꯅꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯀꯥꯟꯅꯄꯣꯠꯇꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯩꯔꯥꯕ ꯍꯣꯏꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯕ ꯅꯨꯄꯤ ꯁꯥꯕꯤ ꯇꯣꯝꯕꯤꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯀꯗꯥꯏ ꯑꯩꯒꯤ ꯊꯝꯕꯥꯜꯗꯤ?" "ꯁꯦ, ꯁꯤꯗ ꯂꯩꯔꯤꯁꯦ ꯇꯥ ꯇꯣꯝꯕꯤ꯫ ꯑꯗꯨ ꯇꯥ ꯇꯣꯝꯕꯤ, ꯅꯪ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯤ. ꯅꯨꯄꯤꯗꯧꯅ ꯁꯨꯝ ꯊꯦꯛꯇꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯂꯦꯝꯅ ꯂꯩꯔꯣ ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯈꯔ ꯁꯦꯝꯗꯣꯛ." "ꯀꯩꯅꯣ, ꯃꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤ. ꯁꯤꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯁꯦꯝꯗꯣꯛꯀꯦꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄ ꯌꯥꯕꯗꯧꯅ." "ꯀꯗꯥꯏ ꯊꯝꯕꯥꯜꯗꯣ ꯄꯤꯔꯣ." "ꯑꯁ, ꯀꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯊꯝꯕꯥꯜꯗꯣ ꯌꯦꯡꯉꯨꯅꯦ. ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯐꯖꯕꯁꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯗꯅ." "ꯊꯝꯕꯥꯜꯒꯁꯨ ꯆꯥꯡꯗꯝꯅꯗꯅ ꯇꯧꯔꯤ. ꯇꯥ ꯇꯣꯝꯕꯤ, ꯅꯪꯗꯤ ꯊꯝꯕꯥꯜꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯅꯨ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯆꯥꯡꯗꯝꯅꯧ." "ꯑꯗꯨ ꯇꯥ ꯇꯣꯝꯕꯤ, ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯇꯥ ꯇꯣꯝꯕꯤꯅ ꯊꯝꯕꯥꯜꯗ ꯑꯁꯨꯛ ꯉꯥꯎꯖꯔꯤꯁꯦ?" "ꯍꯣ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯒꯤ ꯉꯥꯎꯖꯔꯤꯕ, ꯈꯪꯂꯕꯣ?" ꯑꯁꯤ ꯍꯥꯏꯅ ꯊꯦꯛ ꯊꯦꯛꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯒꯤ ꯃꯄꯥ ꯏꯕꯣꯍꯜ ꯑꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ?" "ꯃꯥꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯗꯣ, ꯃꯗꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯦ. ꯑꯩꯅ ꯈꯨꯟꯖꯥꯎꯗ ꯂꯧꯐꯝ ꯑꯃ ꯂꯩꯒꯦꯗꯅ ꯋꯥ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯗꯨꯅ ꯊꯝꯂꯕꯅꯤ. ꯁꯦꯜ ꯊꯤꯅꯒꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕꯗꯨꯅ ꯍꯦꯛꯇ ꯉꯔꯥꯡꯁꯦ ꯂꯧꯐꯝꯗꯨ ꯂꯩꯈ꯭ꯔꯦꯗꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯂꯧꯄꯨꯗꯨꯅ. ꯑꯁ, ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ. ꯃꯥꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯒꯦ ꯑꯃ ꯌꯥꯎꯅ ꯇꯧꯔꯤꯌꯦ. ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯔꯤꯌꯦ ꯃꯥ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯄꯥꯕꯁꯤꯗꯤ." "ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥ? ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ. ꯐꯩ, ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯅꯁꯨ ꯑꯌꯦꯠꯄ ꯄꯤꯒꯅꯤ. ꯏꯕꯣꯍꯜ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ." ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ꯫
ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕꯁꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡꯅꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯩꯔꯥꯕꯒꯤ ꯃꯄꯥ ꯑꯅꯤꯁꯤ ꯌꯥꯝ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯑꯗꯨꯉꯩ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯌꯦꯡꯊꯤꯅꯗꯨꯅ ꯂꯥꯛꯄꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯁꯨ ꯌꯥꯝ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯃꯄꯥꯜ ꯊꯣꯡꯗ ꯌꯦꯡꯊꯤꯅꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯌꯨꯝꯗꯅꯤ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯩꯔꯥꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯤꯅ ꯊꯣꯝꯖꯤꯜꯂꯛꯏꯗꯣ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯂꯩꯁꯥꯕꯤ ꯑꯈꯠꯄꯤ ꯈꯔ ꯉꯁꯥꯏ ꯄꯥꯠꯇ ꯏꯟ ꯆꯤꯡꯍꯧꯕꯗꯣ ꯃꯗꯨ ꯌꯦꯡꯕꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯁꯝꯗꯣ ꯈꯔ ꯌꯥꯝ ꯐꯣꯏꯗꯠꯂꯝꯃꯒ ꯐꯗꯧꯅꯤ, ꯃꯃꯤꯠꯇꯨꯁꯨ ꯊꯨꯒꯥꯏꯔꯝꯒꯗꯧꯅꯤ, ꯅꯨꯡꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ꯫ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯝ ꯐꯣꯏꯕꯗꯣ ꯃꯥ ꯅꯥꯔꯝꯒꯗ꯭ꯔꯥ? ꯑꯁ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒ ꯁꯥꯟꯅꯖꯕꯤ ꯃꯇꯥ ꯃꯦꯝꯆꯥꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯃꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯥꯟꯅ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯤꯡꯖꯨ ꯆꯥꯔꯝꯕ ꯄꯤꯁꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯩꯔꯥꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯦꯝꯆꯥ ꯂꯥꯛꯏꯍꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯦꯝꯆꯥ ꯀꯥꯏ ꯇꯥꯅꯤꯡꯗꯦꯀꯣ? ꯀꯜꯂꯛꯄ꯭ꯔꯣ ꯅꯪ? ꯃꯦꯝꯆꯥ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ? ꯑꯁ ꯃꯁꯤꯒꯤ ꯄꯤꯁꯛ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯂꯩꯔꯝꯂꯦꯅꯦ, ꯇꯟꯕ ꯑꯃ ꯌꯥꯎꯋꯦ꯫ ꯑꯥꯏ ꯃꯤ ꯅꯪꯂꯤꯒꯁꯦ ꯈꯨꯝꯗꯦꯅꯦ, ꯃꯁꯤꯗꯤ ꯑꯃꯨꯛꯀ ꯆꯧꯁꯤꯡꯒꯦ꯫ ꯃꯦꯝꯆꯥ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ? ꯁꯤꯡꯖꯨ ꯆꯥꯐꯝꯁꯤꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯁꯖꯤꯛ ꯆꯥꯕ ꯂꯥꯛꯀꯗ꯭ꯔꯣ? ꯑꯁ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ꯫ ꯃꯩꯔꯥꯕꯅ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯃꯦꯝꯆꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯔꯤꯅꯤ, ꯅꯪꯅ ꯀꯩ ꯈꯪꯉꯗꯅ? ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯂꯨꯄꯥ ꯀꯌꯥꯒꯤ ꯇꯝꯃꯣ ꯍꯥꯏꯔꯤꯅꯣ? ꯊꯥꯗꯣꯏꯁꯅꯥꯅ ꯑꯕꯣꯛ ꯂꯨꯄꯥ 3ꯒꯤ ꯄꯤꯕꯤꯔꯣ, ꯑꯗꯣ ꯑꯕꯣꯛ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯍꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯊꯩ꯫ ꯄꯤꯁꯛ ꯃꯥꯗꯤ ꯁꯤꯡꯖꯨꯗꯨ ꯆꯥꯅ ꯆꯥꯅ ꯃꯦꯝꯆꯥꯗ ꯌꯦꯡꯕꯗ ꯃꯌꯥ ꯍꯨꯛꯇꯧꯕ ꯁꯤꯡꯖꯨꯗꯨ ꯃꯃꯤꯠꯇ ꯑꯣꯏꯅ ꯍꯨꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯏꯍꯦ ꯍꯨꯛꯐꯝ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏ ꯃꯦꯝꯆꯥ ꯌꯦꯡꯕꯗ꯫ ꯃꯦꯝꯆꯥꯅ ꯁꯛꯇꯥꯊꯤꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯍꯜꯂꯁꯤꯔ ꯈꯪꯗꯦ, ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯁꯛꯁꯤ ꯎꯕꯗ꯫ ꯄꯤꯁꯛ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯇꯥꯎ ꯃꯩꯔꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯦꯝꯆꯥꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯉꯣꯟꯗꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯁꯤ꯫ ꯅꯪꯅꯦ ꯇꯨꯃꯤꯟꯅ ꯁꯤꯡꯖꯨ ꯆꯥꯎꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯃꯤꯠꯇꯨꯗ ꯁꯤꯡꯖꯨꯁꯦ ꯂꯩꯁꯤꯟꯕ ꯁꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯂꯣꯟꯅ ꯂꯣꯟꯅ ꯊꯥꯗꯣꯏꯁꯅꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯁꯤꯒꯤ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯊꯥꯗꯣꯏꯁꯅꯥ ꯄꯥꯝꯃꯤꯖꯥꯠꯂꯣ ꯑꯩꯒꯤꯁꯦ? ꯑꯁ ꯅꯠꯇꯦꯗ, ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯄꯥꯝꯗꯣꯏꯅꯣ? ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ, ꯑꯩꯅ ꯃꯥ ꯄꯥꯝꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯥꯟꯅꯄꯣꯠꯇꯦ, ꯃꯉꯣꯟꯗ ꯌꯦꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯖꯨꯁꯤ ꯑꯗꯨꯝ ꯀꯤꯠ ꯀꯤꯠ ꯅꯝꯅ ꯆꯥꯊꯣꯛꯀꯦ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯥꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯁꯤꯡꯖꯨ ꯆꯥꯏꯅꯤ ꯀꯥꯏꯅ ꯁꯟꯅ ꯁꯔꯤ ꯁꯥꯕꯦꯛ ꯃꯥꯟꯈꯤ ꯇꯧꯔꯤꯁꯤ꯫ ꯃꯁꯛꯀꯗꯤ ꯐꯖꯔꯤꯅꯤ ꯃꯁꯤꯒꯤ ꯃꯩꯔꯥꯕꯁꯦ, ꯀꯗꯥꯏꯗꯅꯣꯃ ꯃꯁꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯖꯅ ꯃꯩꯔꯥꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯃꯩꯔꯥꯕ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤꯔꯣ? ꯏꯆꯟꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ ꯏꯕꯨꯡꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ, ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯅꯆꯜꯁꯤꯡꯒꯤ ꯁꯤꯡꯖꯨ ꯈꯔ ꯂꯩꯕꯤꯔꯝꯕ ꯇꯥꯔꯤ꯫ ꯀꯩ ꯈꯜꯂꯤꯒꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ? ꯂꯩꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯏꯆꯟꯁꯤꯡꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯎ ꯅꯕꯨꯡꯅ ꯑꯇꯥꯕ ꯁꯦꯜ ꯄꯨꯝꯕ ꯄꯤꯕꯤꯒꯦ꯫ ꯂꯥꯏꯖ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯌꯥꯝ ꯐꯩ ꯏꯕꯨꯡꯁꯦ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯏꯕꯨꯡ ꯃꯩꯔꯥꯕꯁꯦ ꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯤꯁꯛꯀ ꯁꯤꯡꯖꯨ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯂꯥꯏꯖꯅ ꯃꯩꯔꯥꯕꯗ ꯑꯗꯨꯝꯅ ꯇꯧꯕꯗ ꯎꯔꯒ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯩꯔꯥꯕꯁꯤꯅ ꯅꯨꯄꯤꯁꯤꯡꯁꯤꯒ ꯃꯌꯥ ꯍꯤꯒꯠ ꯍꯤꯒꯠꯇꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯒ ꯑꯩꯅꯁꯨ ꯌꯥꯝ ꯈꯟꯕ ꯑꯃ ꯐꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯂꯥꯏꯖꯥꯏꯕꯤꯁꯦ, ꯑꯁ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯇꯧꯔꯤꯗ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ
ꯑꯩꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯇꯅ ꯃꯃꯥꯏꯁꯦ ꯁꯤꯡꯖꯨꯁꯤ ꯅꯝꯁꯤꯟꯅꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅ ꯃꯥꯅ ꯃꯈꯨꯗ ꯄꯥꯏꯔꯤꯕ ꯁꯤꯡꯖꯨꯗꯨ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛꯇ ꯅꯩꯊꯠꯂꯝꯃꯤ ꯃꯦꯝꯆꯥꯅ ꯊꯥꯗꯣꯏꯁꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤꯡꯖꯨꯁꯤ ꯁꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯦꯊꯠꯄꯤ ꯁꯥꯟꯅꯔꯤꯁꯤꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯦꯝꯆꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯤꯠ ꯅꯥꯕ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨꯒꯤ ꯃꯃꯜ ꯄꯤꯔꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯃꯩꯔꯥꯕ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯍꯧꯏ ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯥꯅ ꯌꯦꯡꯉꯝꯃꯤꯁꯤꯅ ꯀꯤꯕꯨ ꯀꯤꯅꯤ ꯃꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯑꯁ ꯃꯥꯅ ꯁꯥꯎꯅ ꯆꯠꯈꯤꯕꯁꯦ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯋꯥꯕꯒꯨꯝ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯩꯔꯥꯕꯒꯤ ꯃꯄꯥ ꯏꯕꯣꯍꯜ ꯑꯗꯨ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯃꯔꯣꯜ ꯃꯔꯤ ꯐꯥꯏ ꯐꯥꯏꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯏꯕꯣꯍꯜꯅ ꯍꯩ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯊꯨꯕꯗ ꯇꯧꯅꯕ ꯇꯧꯀꯣ ꯃꯥꯒꯤ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇ ꯃꯥꯅ ꯑꯩꯅ ꯂꯩꯒꯗꯕꯒꯤ ꯉꯥꯏꯗꯨ ꯂꯩꯔꯤꯕ ꯂꯧꯐꯝꯗꯨꯕꯨ ꯏꯈꯨꯠꯇꯒꯤ ꯃꯨꯟꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯁꯝꯅꯔꯤꯕ ꯃꯤ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯃꯨꯟꯕ ꯍꯧꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯍꯜ ꯑꯈꯥꯝ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ ꯃꯥꯅ ꯅꯣꯛꯄ ꯎꯕꯗ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯅꯣꯛꯅꯤꯡꯉꯤ ꯈꯪꯗꯦ ꯅꯣꯛꯅꯤꯡꯗꯦ ꯈꯪꯗꯦ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯀꯣꯏꯔꯦꯡꯗꯣ ꯅꯩꯈꯥꯏꯒꯗꯕꯅꯤ ꯇꯥꯏꯕꯣꯍꯜ ꯅꯨꯄꯥ ꯑꯃꯅ ꯅꯩꯈꯥꯏꯒꯗꯕꯅꯤ ꯎꯐꯨꯜ ꯇꯥꯃꯈꯩ ꯅꯩꯈꯥꯏꯒꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯅ ꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯕꯥꯕꯥ ꯅꯣꯏ ꯅꯩꯈꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯅꯩꯈꯥꯏꯒꯗꯕꯅꯤ ꯁꯤꯗ ꯑꯝꯇꯣꯏꯕ ꯀꯣꯛꯀ ꯉꯥꯎꯏ 이보할 마기 미싱도 온신도다. 허이, 뚜미는가, 뚜미는. 에이 이사는 빠시, 마빠 아니 유타구시. 밤새다보니 아두나 너희와도 뚜미 강놓고 호이다 이보할. 아도 꼬이랭도 나이카이가동니고. 누빠 아마남, 나이카이가동니 이라. 마구마나 아이코이다 이보할다 싱나봐야브라. 마 나이카이가동니. 아두니 나이카이가동니. ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯌꯨ ꯉꯥꯎꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯀꯥꯗ ꯃꯈꯨꯠ ꯑꯗꯨ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯖꯗꯨꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯅꯩꯈꯥꯏꯒꯗꯕꯅꯤꯁꯦ ꯍꯧꯔꯦꯟ ꯇꯧꯔꯤꯁꯤ ꯇꯨꯝꯕꯅꯤꯗ ꯑꯍꯤꯡꯁꯤꯗ ꯇꯨꯝꯕꯒ ꯌꯥꯗꯦ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯅꯕ ꯌꯥꯅꯗꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕꯗꯤ ꯇꯞꯅ ꯇꯞꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯃꯥ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯅꯪ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯔꯗꯤꯅꯦ ꯅꯄꯥꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯦ ꯈꯔ ꯄꯨꯔꯒ ꯆꯠ ꯍꯧꯖꯤꯛ ꯅꯄꯥꯒꯤ ꯌꯦꯡꯅꯕꯅꯅꯦ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯊꯟꯗ ꯄꯪꯆꯠ ꯆꯠꯄꯗꯣ ꯌꯥꯔꯔꯣꯏ ꯑꯁ ꯂꯣꯏꯔꯦ ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯈꯨꯕꯩ ꯑꯃ ꯀꯥꯟꯊꯣꯛꯄ ꯌꯥꯗꯦ ꯍꯦꯛ ꯇꯧꯕꯒ ꯅꯄꯥꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯥꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯂꯣ ꯁꯤꯅ ꯀꯣꯛꯀ ꯉꯥꯎ ꯑꯩꯁꯦ ꯅꯤꯡꯇꯝꯅ ꯂꯩꯕ ꯁꯨꯛꯐꯪ ꯐꯪꯗꯦ ꯍꯩ ꯑꯄꯪꯕꯤ ꯅꯄꯥꯒꯤ ꯌꯦꯛꯅꯕ ꯃꯤ ꯌꯥꯝꯕꯒꯤꯅꯤꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯈꯪꯅꯤ ꯅꯄꯥꯒꯤ ꯌꯦꯛꯅꯕ ꯃꯤꯗꯨꯅ ꯅꯄꯥꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯁ ꯑꯩ ꯅꯣꯏꯒꯤ ꯌꯦꯛꯅꯗꯕ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯤ ꯏꯇꯥ ꯃꯦꯝꯆꯥꯅ ꯑꯩ ꯂꯥꯛꯇ꯭ꯔꯦꯅ ꯈꯜꯂꯝꯃꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯃꯇꯥ ꯃꯦꯝꯆꯥꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯃꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯅꯥ ꯍꯩꯃꯥ ꯏꯕꯨꯡ ꯂꯣꯏꯌꯥ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯇꯥꯆꯧ ꯌꯨꯝꯗ ꯂꯩꯇꯕꯗꯨ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯕꯨ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯥꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯑꯗꯨ ꯌꯦꯡꯁꯤꯟꯅꯕ ꯃꯤ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯌꯨꯝꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯂꯅꯤꯗꯤ ꯍꯥꯏꯌꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯀꯣꯏꯊꯣꯔꯛꯀꯦ ꯅꯣꯡꯃ ꯑꯗꯣ ꯏꯆꯟ ꯅꯕꯨꯡꯒ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯏꯆꯟꯅ ꯄꯥꯝꯕ ꯀꯔꯤꯅꯣꯃ ꯂꯩꯕꯤꯔꯝꯒꯦ ꯂꯥꯛꯑꯣ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯕꯣ ꯌꯥꯗꯦ ꯂꯥꯛꯑꯣ ꯅꯪꯒꯤꯒ ꯅꯠꯇꯦ ꯅꯇꯥꯒꯤꯒ ꯑꯄꯥꯝꯕ ꯑꯃꯃꯝ ꯅꯕꯨꯡ ꯂꯩꯕꯤꯔꯝꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯑꯗꯨ ꯂꯣꯏꯌꯥꯒ ꯐꯤꯔꯣꯜ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯐꯤ ꯈꯜꯂꯤ ꯃꯈꯣꯏꯅ ꯍꯔꯥꯎ ꯐꯤ ꯈꯜꯂꯤꯕꯗꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯤꯁꯛꯅ ꯎꯔꯝꯃꯤ
ꯃꯩꯔꯥꯕ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯅꯛꯁꯤꯟꯅ ꯂꯩꯕ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯥꯁꯨ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯎꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯁꯤꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒꯗꯤ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤꯒ ꯇꯧꯏꯅꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯏ ꯀꯥꯔꯛꯇꯅ ꯆꯦꯟꯁꯤꯜꯂꯒ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯦꯝꯆꯥꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯤ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯃꯦꯝꯆꯥ ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯑꯩꯒ ꯋꯥ ꯆꯞ ꯆꯞ ꯉꯥꯡꯅꯁꯤ꯫ ꯀꯩꯅꯣ ꯇꯥ ꯄꯤꯁꯛ, ꯀꯩ ꯋꯥꯅꯣ ꯉꯥꯡꯅꯗꯣꯏꯁꯤꯕꯣ? ꯂꯥꯛꯇ ꯂꯥꯎ, ꯑꯁ꯭ꯋꯥꯏ ꯊꯣꯛꯑ ꯉꯥꯡꯅꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯅ ꯃꯦꯝꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯩꯔꯥꯕ ꯊꯥꯗꯣꯏ ꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝꯅ ꯅꯤꯌꯥꯗꯣ ꯍꯤꯒꯠꯀꯅꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯄꯤꯗꯤꯅꯦ ꯈꯔ ꯂꯦꯝ ꯂꯩꯌꯨ꯫ ꯑꯩꯗꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯎꯟꯁꯤꯟꯅꯕ ꯅꯨꯄꯤꯁꯦ ꯍꯩꯅꯗꯦ꯫ ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯎꯟꯁꯤꯟꯅꯔꯒ ꯌꯥꯒ ꯌꯥꯝ ꯍꯤꯒꯠꯄ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯥꯅꯤꯗꯨꯔꯣ? ꯑꯁ ꯇꯥꯅꯤꯡꯗꯦ, ꯁꯤ ꯋꯥꯅꯤꯅ ꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥꯁꯤꯡꯁꯦ ꯍꯥꯏꯔꯤꯁꯦ? ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯍꯥꯏꯅꯣ ꯍꯥꯏꯔꯣ꯫ ꯑꯩ ꯍꯥꯏꯅꯣ ꯍꯥꯏꯈꯤꯗꯦ꯫ ꯍꯥꯏꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯅ ꯆꯠꯂꯣ꯫ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯈꯪꯅ ꯆꯠꯇꯣꯏꯕ ꯑꯩꯗꯤ? ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩ ꯅꯪꯒꯤ ꯀꯅꯥꯁꯨ ꯑꯣꯏꯗ꯭ꯔꯤ, ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏꯗꯤ ꯀꯩꯅꯣ? ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ꯫ ꯊꯥꯗꯣꯏ ꯁꯅꯥ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯊꯥꯗꯣꯏ ꯁꯅꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪ ꯅꯣꯡꯃꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ꯫ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯅꯨꯡꯁꯤꯕꯗ ꯑꯩ ꯁꯥꯟꯅꯕ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯅꯤ ꯊꯥꯗꯣꯏ ꯁꯅꯥ꯫ ꯃꯩꯔꯥꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯝꯕ ꯃꯔꯤꯅꯣ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯐꯝꯗꯒꯤ ꯇꯥꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥ, ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ? ꯃꯩꯔꯥꯕ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯇꯦꯟꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯌꯧꯕꯤ ꯊꯥꯛ ꯌꯧꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯑꯃꯅ ꯑꯃꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥ, ꯑꯩꯅꯤ ꯃꯩꯔꯥꯕꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯩꯔꯥꯕ, ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯅꯤ꯫ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯀꯤꯗꯦ, ꯀꯩ ꯀꯤꯗꯣꯏꯅꯣ? ꯑꯍꯤꯡ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯝꯅ ꯂꯥꯏꯁꯤꯡꯒꯤ ꯌꯥꯀꯥꯏ ꯃꯇꯝꯅꯤꯗꯅ, ꯑꯗꯨꯅ ꯁꯨꯝ ꯀꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯀꯤꯗꯦ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯇꯦ꯫ ꯌꯥꯝ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯥꯅꯤ, ꯊꯧꯅꯥ ꯈꯔ ꯐꯩ ꯍꯥꯏꯕ ꯇꯥꯏ꯫ ꯏꯁ ꯃꯩꯔꯥꯕ ꯊꯥꯗꯣꯏ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥ, ꯉꯁꯤꯗꯤ ꯊꯥꯕꯜ ꯃꯉꯥꯜꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯐꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯥꯠ-ꯎꯅꯁꯤ, ꯅꯪꯒꯤ ꯊꯝꯕꯥꯜ ꯃꯌꯥꯝ ꯍꯦꯛꯄꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯠꯌꯥꯏ ꯇꯝꯅ ꯍꯤ ꯍꯣꯜꯂꯨꯁꯤꯀꯣ? ꯍꯣꯏ, ꯍꯣꯜꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯁꯅꯥ, ꯅꯪ ꯇꯥꯆꯧ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯑꯦ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ꯫ ꯍꯥ, ꯇꯥꯆꯧ ꯍꯜꯂꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯁꯅꯥ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯂꯪꯐꯩꯗꯒꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ? ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ, ꯏꯆꯜꯒꯤ ꯀꯔꯤꯝꯇ ꯂꯩꯔꯛꯇ꯭ꯔꯦꯅꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯆꯧ? ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯝꯇ ꯂꯩꯔꯛꯇ꯭ꯔꯕꯣ ꯍꯥꯏꯁꯦ? ꯍꯣꯏ ꯃꯤ, ꯂꯩꯔꯛꯇ꯭ꯔꯦꯃꯤ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯁꯤ, ꯏꯆꯜꯁꯤꯗꯤ ꯃꯊꯪ ꯂꯪꯐꯩ ꯆꯠꯄꯗ ꯑꯣꯏꯅ ꯂꯩꯔꯛꯂꯒꯦ꯫ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯆꯧꯕ ꯃꯆꯜꯒꯤ ꯃꯇꯧꯗ ꯅꯣꯛꯂꯗꯨꯅ
ꯁꯥꯎꯔꯤꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯁꯥꯎꯖꯗꯦ. ꯁꯥꯎꯁꯤ. ꯅꯪ ꯇꯥꯆꯧꯅ ꯐꯪꯈꯤꯗꯧꯕꯅꯤ. ꯏꯆꯜꯒꯤꯅꯦ ꯅꯪ ꯇꯥꯆꯧꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ. ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥꯁꯤꯗꯤ ꯍꯥꯏꯌꯦ ꯁꯦ ꯃꯩ ꯍꯥꯟꯅꯅꯦ ꯑꯪꯊꯣꯛꯈꯤꯁꯤ ꯏꯃꯥꯒꯤ ꯑꯆꯧꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯕꯨ ꯃꯌꯣꯛ ꯊꯣꯛꯄꯤꯔꯝꯃꯤ. ꯑꯆꯧꯕ ꯃꯥꯅ ꯃꯆꯟꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯟꯅ ꯄꯤꯔꯝꯃꯤ. ꯊꯥꯗꯣꯏꯁꯅꯥ ꯍꯔꯥꯎꯅ ꯃꯕꯨꯡꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯕꯤꯔꯛꯄ ꯐꯤ ꯐꯅꯦꯛꯁꯤꯡꯗꯨ ꯍꯔꯥꯎ ꯌꯦꯡꯂꯤ. ꯄꯥꯝꯖꯔꯕ꯭ꯔ ꯏꯆꯟꯕꯨ ꯏꯕꯨꯡꯅ ꯂꯩꯔꯛꯄꯁꯦ? ꯌꯥꯝ ꯄꯥꯝꯖꯔꯦ ꯇꯥꯆꯧ. ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯄꯥ ꯏꯕꯨꯡ ꯀꯣꯏꯔꯦꯡꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ. ꯑꯆꯧꯕ ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ. ꯏꯄꯥꯁꯦ ꯏꯆꯥ ꯂꯥꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯇꯨꯅ ꯆꯠꯂꯨꯔꯦ. ꯀꯔꯤ ꯑꯊꯨꯕ ꯊꯕꯛꯅꯣ ꯄꯥꯄꯥ? ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯂꯂꯣꯟꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯔꯛꯄꯗꯨꯒꯤ ꯋꯥ ꯉꯥꯡꯅꯔꯨꯕꯅꯤ. ꯀꯔꯤꯒꯤꯅꯣꯗꯨꯗꯤ ꯄꯥꯄꯥ? ꯀꯔꯤꯒꯣꯏꯅꯤ? ꯃꯥꯒꯤ ꯏꯕꯣꯍꯜ ꯍꯥꯏꯕ ꯃꯤꯅꯨꯈꯥꯡꯗꯨꯅ ꯁꯤꯜꯂꯤꯕꯅꯤꯗꯅ. ꯍꯩ ꯑꯆꯧꯕ ꯀꯥꯟꯅꯗꯦ. ꯏꯄꯥꯒ ꯋꯥꯔꯨꯒꯨꯝ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ. ꯉꯛꯆꯥꯎ ꯊꯦꯛꯄ ꯏꯕꯣꯍꯜꯗꯣ ꯃꯥ ꯈꯪꯅꯤ. ꯀꯣꯏꯔꯦꯡ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯀꯣꯏꯔꯦꯡ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ. ꯍꯩ ꯑꯆꯧꯕ ꯂꯥꯛꯑꯣ. ꯏꯃꯨꯡꯗ ꯈꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯟꯅ. ꯍꯣꯏ ꯄꯥꯄꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯣ ꯇꯨꯡꯗ ꯃꯥꯡꯗ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ ꯍꯤꯌꯥꯏꯅꯨꯅ. ꯏꯆꯥꯁꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯄꯣꯊꯥꯕꯒ ꯁꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯥꯗꯣꯏꯁꯅꯥ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ. ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯩꯔꯥꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤ. ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯃꯨꯡ ꯑꯅꯤꯁꯤꯅ ꯌꯥꯅꯔꯛꯀꯗꯕ? ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯒ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ. ꯂꯣꯏꯔꯗꯨꯅ ꯄꯥꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ. ꯊꯥꯗꯣꯏꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯃꯩꯔꯥꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯗꯤ? ꯑꯩꯈꯣই ꯇꯥꯆꯧꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯑꯦ. ꯑꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯩꯕꯗꯨꯗ ꯄꯥꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯍꯤꯁꯤꯗ ꯀꯥꯈꯠꯂꯣ. ꯅꯪꯅ ꯄꯥꯝꯖꯕ ꯊꯝꯕꯥꯜꯗꯣ ꯃꯌꯥꯝ ꯍꯦꯛꯂꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯤ ꯑꯃꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯤ. ꯃꯩꯔꯥꯕ ꯍꯤ ꯍꯣꯟꯅ ꯊꯥꯗꯣꯏꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎ ꯃꯈꯩ ꯌꯦꯡꯖꯔꯤ. ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯅ ꯃꯥꯒꯤꯅ ꯍꯥꯏꯅ ꯍꯦꯛꯄꯤꯕ ꯊꯝꯕꯥꯜꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ. ꯃꯩꯔꯥꯕ ꯊꯝꯕꯥꯜꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯐꯖꯩ. ꯑꯗꯣ ꯅꯪꯅꯗꯤ ꯍꯦꯜꯂꯤ ꯐꯖꯕ. ꯊꯥꯗꯣꯏꯁꯅꯥ ꯅꯪꯁꯤ ꯇꯁꯦꯡꯅ ꯐꯖꯩ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯅꯪꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯑꯩꯗꯤ ꯊꯥꯖꯗꯦ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯤꯡꯊꯤꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ. ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯑꯩꯗꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯦ. ꯅꯪꯁꯦ ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯉꯤ. ꯑꯩꯁꯨ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯃꯩꯔꯥꯕ. ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏ. ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯈꯥꯉꯨꯊꯪꯗ ꯇꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯊꯥꯗꯣꯏꯁꯅꯥ? ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯔꯥ? ꯅꯪꯅꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯃꯥꯡꯗ ꯍꯧꯖꯤꯛꯃꯛ ꯋꯥꯁꯛꯄꯤꯒꯦ. ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯩꯔꯥꯕ. ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯈꯥꯉꯨꯊꯪꯗ ꯇꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯦꯡꯊꯤꯅꯕꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯑꯃꯅ ꯑꯃꯕꯨ ꯅꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯃꯅ ꯑꯃꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ. ꯑꯁꯤꯒꯨꯝꯂꯕ ꯌꯦꯡꯊꯤꯅꯕꯒꯤ ꯃꯩꯔꯤ ꯑꯁꯤꯅ ꯃꯩꯔꯤ ꯊꯣꯛꯅ ꯁꯥꯡꯂꯛꯇꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕꯒꯤꯗꯨ ꯍꯥꯏꯕꯅꯤ. ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ. ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯦꯛꯅꯕꯒꯤ ꯄꯜ ꯑꯁꯦ ꯋꯥꯡꯃꯟꯈ꯭ꯔꯦ ꯃꯩꯔꯥꯕ. ꯑꯩ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦ. ꯌꯦꯛꯅꯕꯒꯤ ꯄꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯀꯥꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯡꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ. ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯊꯥꯗꯣꯏꯁꯅꯥ. ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯦꯛꯅꯕꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯍꯟꯒꯗꯕꯅꯤ. ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯑꯍꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯦꯛꯅꯕꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯥꯗꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯍꯜꯁꯤꯡꯅ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ
ꯑꯍꯜꯁꯤꯡꯅ ꯂꯥꯞꯊꯣꯛꯅꯍꯜꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯗꯤ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ. ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯔꯤꯒꯤ ꯅꯪ ꯅꯊꯟꯇ ꯁꯤꯖꯒꯅꯤ? ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯀꯔꯤꯒꯨꯝꯕ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯤ ꯃꯈꯩ ꯅꯪ ꯑꯩꯒꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ. ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ. ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯃꯩꯔꯥꯕ, ꯅꯪ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ. ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯣ. ꯅꯐꯝꯗ ꯊꯝꯂꯤꯕ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ. ꯃꯥꯡꯍꯜꯂꯣꯏ. ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯅꯤ. ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ. ꯊꯥꯗꯣꯏꯁꯅꯥ, ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝꯁꯦ ꯂꯦꯞꯀꯅꯤ. ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯔꯣꯏꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯩꯔꯥꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯎꯇꯨꯞꯅ ꯊꯣꯝꯂꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯂꯩꯃꯥꯏꯗ ꯎꯞꯄꯒ ꯇꯥꯔꯝꯃꯤ. ꯊꯥꯗꯣꯏꯁꯅꯥ ꯄꯥꯈꯠꯅ, ꯃꯩꯔꯥꯕ! ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯆꯧꯕꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯂꯝꯃꯤ. ꯇꯥꯆꯧ, ꯅꯪ ꯌꯨꯝꯗ ꯆꯠꯁꯤꯜꯂꯣ. ꯊꯥꯗꯣꯛꯑꯣ ꯇꯥꯆꯧ, ꯑꯩ ꯃꯩꯔꯥꯕꯕꯨ ꯊꯥꯅꯝꯂꯒ ꯆꯠꯄ ꯉꯝꯂꯣꯏ. ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯇꯥꯆꯧ. ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯁꯅꯥ ꯃꯕꯨꯡꯅ ꯐꯥꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯃꯩꯔꯥꯕ! ꯃꯩꯔꯥꯕ! ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯀꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯎꯔꯒ ꯃꯥ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯝꯃꯤ. ꯃꯩꯔꯥꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯑꯆꯧꯕ ꯃꯆꯤꯟ ꯑꯗꯨ ꯁꯤꯡꯂꯞ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯣꯏ ꯇꯥꯕ꯭ꯔꯥ? ꯃꯁꯤꯒꯤ ꯌꯦꯛꯅ ꯃꯆꯥꯁꯦ ꯈꯔ ꯋꯥꯔꯛꯑꯣ. ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯛꯂꯝꯕꯒꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯣ. ꯍꯥꯠꯇꯤ ꯍꯥꯠꯂꯨꯅꯨ, ꯑꯗꯨꯕꯨ ꯈꯔꯗꯤ ꯊꯨꯗꯦꯛꯈ꯭ꯔꯣ. ꯐꯒꯅꯤ ꯏꯌꯥꯝꯕ. ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯃꯩꯔꯥꯕꯕꯨ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯅꯨꯄꯥꯗꯨꯕు ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ. ꯃꯩꯔꯥꯕ ꯃꯃꯤꯠ ꯏ ꯀꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯆꯧꯕ ꯁꯥꯎꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯣꯏ ꯀꯩꯗꯧꯔꯤ? ꯅꯨꯄꯥꯁꯤ ꯐꯨꯗꯠꯂꯣ. ꯅꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ? ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ. ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ. ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯑꯆꯧꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ. ꯃꯩꯔꯥꯕꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯌꯦꯛ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ. ꯆꯩꯔꯛ ꯑꯁꯤꯗ ꯊꯥꯗꯣꯏꯁꯅꯥꯗꯤ ꯃꯥꯒꯤ ꯇꯥꯆꯧꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯩꯔꯥꯕꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯅꯔꯤ. ꯅꯨꯄꯥ ꯑꯃꯅ, ꯑꯁ, ꯁꯤ ꯀꯩꯅꯣ ꯁꯤ ꯃꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯃꯥꯅ ꯏꯔꯥꯏ ꯐꯨꯗꯩ ꯍꯥꯏ ꯋꯥꯅꯤ. ꯅꯥꯏꯅꯤ. ꯑꯁ, ꯁꯣꯔꯒ ꯂꯣꯏ ꯊꯤꯡꯉꯤ. ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯊꯕꯥꯛꯁꯤꯗ ꯀꯥꯎꯁꯤꯜꯂꯛꯏ. ꯅꯨꯄꯥ ꯑꯃꯅ, ꯌꯥꯗ꯭ꯔꯦ, ꯁꯤꯗꯤ ꯄꯥꯅꯕ ꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯀꯤꯟ ꯑꯃꯨꯔꯛ ꯊꯤꯟꯕꯗ ꯃꯥꯅ ꯀꯤꯟ ꯑꯅꯤꯔꯛ ꯊꯤꯟꯖꯤꯜꯂꯤꯁꯤ. ꯑꯁ, ꯑꯩꯗꯤ ꯃꯥꯏꯒꯁꯦ ꯀꯥꯏ. ꯀꯩꯅꯣ ꯍꯥꯏꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯤꯟꯅ ꯊꯤꯟꯖꯤꯜ. ꯑꯌꯣ, ꯁꯤꯔꯦ. ꯀꯥꯟꯅꯗꯦ ꯃꯌꯥꯝ, ꯃꯁꯤ ꯃꯤꯁꯤꯒ ꯐꯨꯅꯕ ꯍꯧꯅꯗꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ. ꯑꯩꯈꯣꯏꯒꯤꯁꯦ ꯃꯥꯒ ꯐꯨꯅꯩꯔꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥꯅ ꯐꯨꯔꯤꯕꯩ ꯅꯤꯡꯉꯨꯔꯦ. ꯀꯥꯟꯅꯗꯦ ꯃꯌꯥꯝ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯁꯤ ꯂꯥꯎ. ꯑꯩꯗꯤ ꯆꯦꯜꯂꯦ. ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ. ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯩꯔꯥꯕꯒ ꯂꯝꯕꯥ ꯇꯧꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯉꯥꯡꯂꯝꯃꯤ. ꯀꯣꯏꯔꯦꯡꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯄꯥꯒꯤ ꯑꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯒꯅꯨ. ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯃꯆꯥꯅꯤ ꯍꯥꯏꯕ. ꯅꯪ ꯅꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯂꯨ. ꯏꯄꯥꯕꯨ ꯋꯥꯌꯦꯜꯅ ꯉꯥꯡꯅꯒꯅꯨ. ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ. ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯌꯦꯛꯅꯕꯗ ꯅꯨꯡꯁꯤꯕ ꯊꯝꯒꯅꯨ. ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯊꯦꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯉꯩ ꯋꯥꯈꯜ ꯊꯥꯎ. ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯨꯡꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯆꯜꯊꯣꯏꯕꯤ. ꯀꯣꯏꯔꯦꯡꯅ, ꯇꯥꯕ꯭ꯔꯥ ꯃꯃꯥ? ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ. ꯃꯥ ꯂꯝ ꯈꯔ ꯍꯦꯜꯂꯦ. ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯒꯅꯨ. ꯑꯁꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡ ꯊꯣꯛꯈꯤ. ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯑꯆꯧꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯅꯈꯤ. ꯌꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ,
ꯏꯃꯥꯒꯤ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯦꯛꯅꯕ ꯃꯆꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯍꯥꯏ ꯅꯪꯅꯦ ꯅꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯟꯒꯅꯨꯀꯣ ꯏꯃꯥ ꯅꯨꯡꯁꯤꯕꯗꯨꯕꯨ ꯌꯦꯛꯅꯕ ꯌꯦꯛꯅꯗꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯗ ꯌꯦꯡꯊꯤꯅꯕ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ ꯅꯈꯣꯏꯅ ꯌꯦꯛꯅꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯣ ꯅꯁꯥꯏꯒꯤꯗꯤ ꯊꯋꯥꯏꯒꯤ ꯆꯥꯟꯅꯕꯅꯤ ꯏꯃꯥ ꯑꯩ ꯃꯩꯔꯥꯕ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯃꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎꯅ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯅꯥꯒꯟꯗ ꯏꯕꯣꯍꯜ ꯃꯆꯥꯕꯨ ꯆꯩꯔꯤ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯕ ꯑꯩꯒ ꯌꯦꯡꯊꯤꯅꯈ꯭ꯔꯕ ꯌꯦꯛꯅꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯩ ꯏꯄꯥꯒꯤ ꯃꯩꯔꯥꯕ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯃꯥꯟꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯀꯣ ꯏꯄꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯅꯨ ꯌꯦꯛꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯗꯨꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯕꯥꯕꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯅꯔꯤꯁꯤꯕꯣ ꯅꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕꯗꯨꯅ ꯅꯁꯥꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤ ꯀꯔꯤꯒꯤ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯦꯛꯅꯕꯅꯦ ꯌꯦꯛꯅꯕ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯌꯦꯛꯅꯗꯨꯅ ꯂꯥꯛꯂꯕ ꯌꯦꯛꯅꯕꯒꯤ ꯃꯆꯥ ꯅꯨꯡꯁꯤꯔꯨꯕ ꯅꯪꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯗꯣ ꯅꯪ ꯋꯥꯔꯛꯆꯧ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯔꯛꯆꯕ ꯉꯝꯗꯅ ꯅꯄꯥ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤ ꯅꯄꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯄꯥꯒꯤ ꯃꯩꯔꯥꯕ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯦꯗꯅ ꯅꯄꯥꯕꯨꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯄꯥꯕꯨꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯅꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯨ ꯅꯄꯥꯕꯨꯡꯁꯦ ꯁꯥꯎꯔꯕꯗꯤ ꯌꯥꯝ ꯖꯥꯊꯤꯕꯅꯤ ꯅꯪ ꯃꯗꯨ ꯈꯪꯅ ꯆꯠꯂꯨ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯥꯏꯅꯅꯕ ꯅꯠꯇꯦ ꯅꯆꯥꯕꯨ ꯂꯝꯍꯦꯜꯂꯦ ꯍꯥꯏꯅ ꯂꯧꯕꯤꯒꯅꯨ ꯅꯆꯥ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯏꯕꯣꯍꯜ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯀꯦ ꯈꯜꯂꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯩ ꯇꯣꯝꯕꯤ 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 ꯉꯁꯥꯏꯈꯩ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕꯅꯤ ꯏꯕꯣꯍꯜꯅ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯁ ꯀꯩꯅꯣ ꯃꯁꯤꯒꯤ ꯀꯣꯛꯇꯥꯡꯁꯤꯅ ꯑꯩꯕꯨ ꯀꯧꯔꯛꯏꯁꯤꯅ ꯍꯩ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯇꯍꯥ ꯇꯍꯥ ꯀꯩꯅꯣ ꯀꯣꯛꯇ ꯏꯍꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯈꯨꯔꯥꯏꯕꯨꯡꯉꯣ ꯅꯅꯥꯎꯁꯦ ꯂꯝ ꯈꯔ ꯍꯦꯜꯂꯤ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯌꯥꯝ ꯈꯜꯂꯤ ꯑꯗꯨꯅ ꯅꯅꯥꯎꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯃꯨꯛꯆꯔꯤꯕ ꯃꯥꯒꯤ ꯅꯥꯄꯜ ꯑꯁꯤ ꯇꯦꯛꯇ꯭ꯔꯤ ꯐꯥꯎ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯔꯣ ꯅꯅꯥꯎꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ ꯃꯩꯔꯥꯕ ꯃꯥꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯃꯩꯔꯥꯕ ꯃꯥꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯖꯕꯤ ꯊꯥꯗꯣꯏꯁꯅꯥ ꯃꯥꯕꯨ ꯎꯗ꯭ꯔꯕꯗ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯁꯅꯥ ꯃꯥꯁꯨ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ ꯃꯈꯩ ꯀꯞꯇꯨꯅ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯕ ꯇꯣꯝꯕꯤꯗꯨ ꯃꯩꯔꯥꯕꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯁꯤꯁꯤ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯆꯥꯛꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯅꯆꯦꯅ ꯏꯅꯥꯎꯅꯅꯦ ꯍꯥꯕ ꯌꯥꯅꯅꯕ ꯉꯥ ꯊꯣꯡꯕꯅꯤ ꯁꯤ ꯈꯔ ꯆꯥꯅꯕ ꯇꯧ ꯇꯥꯇꯣꯝꯕꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯁꯨꯝ ꯆꯥꯔ ꯊꯛꯇ ꯂꯩꯕꯗꯨꯅ ꯌꯥꯒꯗ꯭ꯔꯣ ꯁꯤ ꯈꯔ ꯆꯥꯊꯣꯛꯎꯁꯤ ꯅꯪꯅꯦ ꯆꯔꯥ ꯁꯨꯝ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯇꯥꯇꯣꯝꯕꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯕꯗꯤ ꯐꯕꯅꯤꯗ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯌꯥꯎꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯩꯔꯥꯕ ꯇꯞꯂꯞꯅ ꯇꯥꯇꯣꯝꯕꯤ ꯅꯅꯥꯎ ꯇꯥꯇꯣꯝꯕꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯀꯩꯕꯨꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯤ ꯅꯆꯦꯗ ꯇꯥꯇꯣꯝꯕꯤ ꯅꯪꯅ ꯅꯅꯥꯎꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯕꯗꯤ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯅꯨ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯨꯡꯉꯣ
ꯅꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯑꯩꯗꯤ ꯈꯨꯔꯥꯒꯤ ꯌꯥꯊꯪꯗꯃꯛ ꯉꯥꯛꯅ ꯆꯠꯆꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯇꯥꯇꯣꯝꯕꯤ ꯈꯨꯗ ꯅꯠꯇ꯭ꯔꯣ ꯀꯥ ꯑꯁꯤꯒꯤ ꯁꯣꯠꯁꯤꯟꯅꯔꯤꯁꯦ ꯇꯥꯇꯣꯝꯕꯤ ꯅꯅꯥꯎꯃꯨꯡꯗ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯀꯦ ꯑꯩ ꯃꯥꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ ꯍꯥ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯕ ꯀꯩꯅꯣ ꯅꯪꯕꯣ ꯃꯣꯏꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯌꯥꯝꯕ ꯖꯥꯊꯤꯕ ꯑꯃ ꯂꯩꯕꯗꯨꯅ ꯅꯪ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯩ ꯉꯝꯂꯣꯏ ꯏꯕꯨꯡꯉꯣ ꯅꯆꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯇꯥꯇꯣꯝꯕꯤ ꯅꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥ ꯄꯥꯕꯅ ꯎꯕꯤꯗ꯭ꯔꯕꯁꯨ ꯇꯥꯇꯣꯝꯕꯤꯅꯗꯤ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯇꯣꯝꯕꯤꯗ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ ꯇꯣꯝꯕꯤ ꯃꯩꯔꯥꯕꯅ ꯍꯥꯏꯃꯜꯂꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯊꯥꯗꯣꯛꯄꯅꯦ ꯍꯥꯏꯅꯗꯤ ꯅꯣꯏ ꯅꯄꯥ ꯀꯣꯛꯇꯥꯡꯗꯨꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯣꯛꯏ ꯇꯥꯇꯣꯝꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯣꯝꯕꯤꯅ ꯃꯩꯔꯥꯕꯒꯤ ꯀꯥꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯩꯔꯥꯕꯕꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯃꯩꯔꯥꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯅꯥ ꯁꯤꯡꯅꯅ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯊꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯃꯩꯔꯥꯕꯔꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ ꯃꯩꯔꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯀꯩꯒꯤꯅꯣ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯗꯤ ꯑꯩ ꯅꯪꯕꯨ ꯎꯗꯕꯗ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯅꯪꯕꯨ ꯎꯗꯕꯗꯣ ꯌꯥꯝ ꯋꯥꯏ ꯊꯥꯗꯣꯏꯁꯅꯥ ꯁꯦ ꯀꯞꯀꯅꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯂꯣꯟꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯩꯔꯥꯕ ꯀꯨꯏꯅ ꯄꯟꯊꯗꯕꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯈꯪꯗ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯁꯅꯥ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯆꯪꯖꯐꯝ ꯂꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯀꯔꯤꯅꯣꯅꯦ ꯑꯕꯣ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯕꯨ ꯑꯍꯜꯁꯤꯡꯅ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯄꯅꯤ ꯑꯕꯣꯛꯅ ꯆꯥꯟꯕꯤꯗꯨꯅ ꯅꯁꯨ ꯑꯅꯤꯕꯨ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨꯕ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯄꯤꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕ ꯑꯅꯤꯅ ꯃꯥꯡꯈꯤꯕꯗ ꯏꯃꯨꯡ ꯑꯅꯤ ꯑꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯀꯣꯏꯔꯦꯡꯅ ꯍꯦ ꯏꯕꯣꯍꯜ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯌꯥꯝ ꯊꯨꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯗ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯣꯠꯁꯤꯜꯂꯤꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯖꯥꯠꯅꯤ ꯀꯔꯤꯅꯣꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯣꯠꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯂꯅꯤ ꯁꯤꯔꯣ ꯍꯩ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯏꯆꯥꯅꯨꯄꯥ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯕꯒꯅꯦ ꯁ꯭ꯋꯥꯏꯗ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯂꯒ ꯇꯥꯅꯤꯡꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥꯅꯨꯄꯥꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯆꯠꯈꯤ ꯀꯣꯏꯔꯦꯡꯅ ꯆꯠꯈ꯭ꯔꯕꯗ ꯏꯕꯣꯍꯜ ꯁꯥꯎꯅ ꯑꯩꯒꯤ ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯍꯟꯕ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯏꯆꯥꯗꯨꯅꯅꯤꯀꯣ ꯐꯩ ꯃꯥ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯒ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯀꯦ ꯑꯩꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯃꯥꯒꯤ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯤꯕ ꯍꯧꯍꯜꯂꯝꯃꯤ ꯁꯣꯝꯗꯁꯨ ꯑꯆꯧꯕ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯆꯟꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯂꯩꯐꯝꯗꯨ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤ ꯃꯤꯌꯥꯝꯅꯣꯅꯦ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯣ ꯃꯈꯣꯏꯒꯤꯁꯦ ꯑꯩ ꯆꯤꯡꯅꯩ ꯍꯥꯏ ꯏꯁꯨ ꯃꯩꯔꯥꯕ ꯃꯤꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯊꯥꯗꯣꯏꯁꯅꯥꯒꯤ ꯄꯥꯕꯁꯨ ꯌꯥꯎꯔꯤ ꯑꯕꯣꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯊꯥꯗꯣꯏꯁꯅꯥ ꯂꯥꯎ ꯆꯠꯂꯁꯤ ꯑꯕꯣꯛ ꯑꯁꯨ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯈꯪꯗꯦ ꯑꯕꯣꯛ ꯏꯈꯣꯡꯁꯤꯗ ꯄꯨ ꯃꯥꯏꯀꯩꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯊꯥꯗꯣꯏꯁꯅꯥ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ
ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯤ ꯃꯤꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯐꯝ ꯂꯩꯔꯝꯗꯦ ꯃꯩꯔꯥꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯖꯧꯕ, ꯃꯁꯤꯒꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯎ꯫ ꯃꯩꯔꯥꯕꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯁꯨ ꯊꯥꯗꯣꯏꯁꯅꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ꯫ ꯏꯕꯣꯍꯜꯅ ꯍꯦ ꯌꯦꯡꯅꯤꯡꯗꯦ, ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪ ꯅꯄꯥꯏꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯅꯪꯅ ꯈꯨꯗꯥꯡ ꯆꯦꯠꯅ ꯄꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯩꯔꯥꯕ, ꯌꯥꯝ ꯊꯨꯅ ꯅꯪ ꯅꯨꯄꯤ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛ, ꯏꯄꯥꯒ ꯂꯣꯏꯅꯅ ꯆꯠꯁꯤ꯫ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯇꯕꯅ ꯐꯒꯅꯤ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯋꯥꯁꯥꯗ ꯑꯆꯧꯕ ꯃꯆꯟꯅꯨꯄꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯁꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯈꯤꯕꯅ ꯃꯁꯜꯕꯨ ꯄꯨꯕ ꯉꯝꯂꯝꯗꯦ ꯑꯆꯧꯕ ꯁꯥꯎꯅ꯫ ꯅꯪꯒꯤꯁꯦ ꯌꯥꯝ ꯐꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯑꯆꯧꯕꯅ ꯐꯨꯔꯕꯁꯨ ꯃꯈꯨꯠ ꯍꯟꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯆꯧ, ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ, ꯅꯆꯟꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯇꯥꯆꯧ꯫ ꯑꯆꯧꯕ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯩꯔꯥꯕꯗ ꯑꯗꯨꯃꯛ ꯐꯨꯔꯤ ꯏꯕꯣꯍꯜ ꯁꯥꯎꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯍꯩ, ꯅꯣꯏ ꯀꯔꯤ ꯌꯦꯡꯂꯤ ꯍꯥ? ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯍꯥꯏꯔꯕꯗ ꯏꯕꯣꯍꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯆꯧꯕꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯒꯤ ꯃꯤꯁꯤꯡꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯠꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯐꯨꯗ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯆꯧꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯠ ꯊꯥꯔꯛꯂꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯆꯧꯕꯗ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯄꯥꯛꯌꯦꯛ ꯂꯥꯛꯁꯤꯟꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯩꯔꯥꯕꯅ ꯑꯆꯧꯕꯕꯨ ꯊꯤꯅ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯕꯨꯡꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯩꯔꯥꯕ, ꯇꯥꯆꯧꯕꯨ ꯐꯨꯔꯅꯨ, ꯑꯩꯒꯤ ꯇꯥꯆꯧꯕꯨ ꯐꯨꯔꯅꯨ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯑꯆꯧꯕꯗ ꯊꯤꯟꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨ ꯇꯞꯅ ꯊꯥꯗꯈꯤ꯫ ꯑꯆꯧꯕ ꯃꯩꯔꯥꯕꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯆꯟꯅꯨꯄꯤꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯇꯞꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯃꯩꯔꯥꯕ, ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯅꯌꯥꯝ ꯑꯩꯅ ꯈꯪꯂꯦ꯫ ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯜꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯆꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯀꯣꯏꯔꯦꯡꯗ ꯌꯦꯡꯗꯨꯅ ꯀꯣꯏꯔꯦꯡ, ꯉꯁꯤꯗꯒꯤ ꯌꯦꯛꯅꯕ ꯊꯝꯂꯔꯣꯏꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯦꯛꯅꯕꯕꯨꯗꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯃꯌꯥꯏ ꯀꯟꯈ꯭ꯔꯦ꯫ ꯑꯆꯨꯝꯕꯅꯤ ꯏꯕꯣꯍꯜ, ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯁꯤ꯫ ꯑꯗꯣ ꯆꯍꯤꯁꯨ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯏꯕꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯍꯣꯏ ꯌꯥꯏ ꯏꯆꯦꯅ ꯏꯕꯨꯡꯉꯣ, ꯏꯆꯦꯅ ꯏꯕꯥꯏ ꯑꯃꯨꯛꯇ ꯂꯦꯡꯒꯣꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯗꯨ ꯀꯣꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯉꯁꯥꯏꯈꯩ ꯐꯨꯅꯔꯝꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯤ ꯃꯤꯁꯤꯡꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯨꯠꯅꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯦꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯌꯦꯛꯅꯕ ꯑꯅꯤꯁꯤꯅ ꯅꯨꯡꯁꯤꯅꯅ ꯑꯥꯗ ꯀꯣꯟꯅꯔ ꯂꯩꯔꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯁ ꯑꯩꯈꯣꯏꯁꯨ ꯐꯨꯅꯕꯁꯦ ꯂꯦꯞꯄꯁꯤ, ꯃꯌꯥꯝ ꯐꯨꯅꯕ ꯂꯦꯞꯄꯁꯦ꯫ ꯑꯧ ꯌꯥꯏ ꯌꯥꯏ, ꯉꯁꯥꯏꯗꯒꯤ ꯀꯅꯥꯅꯣꯝꯇꯅ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄꯤꯔꯛꯂꯗꯤꯅ ꯐꯅꯤꯗ ꯈꯜꯂꯝꯃꯤꯅꯤ꯫ ꯁꯣꯝꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯣꯏꯔꯦꯡꯅ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯛꯂꯛꯂꯕ ꯌꯦꯛꯅꯕꯒꯤ ꯃꯩꯔꯤ ꯑꯁꯤꯕꯨ ꯃꯨꯊꯠꯇꯨꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯅ ꯄꯨꯟꯁꯤꯟꯕꯤꯔꯦ꯫ ꯃꯩꯔꯥꯕ, ꯏꯄꯥꯒꯤ ꯊꯥꯗꯣꯏꯁꯅꯥ, ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏ ꯌꯦꯠꯂꯔꯣꯏ꯫ ꯏꯕꯣꯍꯜꯅ ꯏꯄꯥꯒꯤ ꯃꯩꯔꯥꯕ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯏꯄꯥ ꯂꯦꯞꯂꯔꯣꯏ꯫ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕ ꯏꯃꯧ ꯊꯥꯗꯣꯏꯁꯅꯥꯕꯨ ꯏꯄꯥꯅ ꯌꯨꯝꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯍꯜꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯅꯗꯒꯤ ꯌꯦꯡꯊꯤꯅꯗꯨꯅ ꯂꯩꯔꯛꯂꯕ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫